Ahanba magtada kanglai pauthang mi ing tabiriba singbu taramna okjabaga loinana ikok nona khurumjari ngasidi kanglai pauthang channel asigi maikaidagi nungsijaraba subscriber singi mafamda karigumba wafam karadang thamjari channel asina hek horakpadagi ngasi fawba nungsijaraba aigi subscriber singna leptana support tawbirakpana ngasidi lising kunmapan yawba ngamjare nungsijaraba ngasi kak channel asibu thengnabiba ichininaw sing yawbiragadi nungsibiduna subscribe tawsinbiduna bell icon sing nambiduna channel asibu leptana support tawbiyu matam matamgi i pawsing puduna lakpada miyamna mateng pangbiyu haiduna miyamgi damakta thogalgi damakta leijariba channel asigi maikaidagi amukaju hana nolokna ningsingjari channel asina maru oina tawjariba thabak thoramsing asi nungtigi fongliba akoigi pawse singda yawkiba pawsing lokhatjaduna amadi social media da yawba pawsing akoina official oiraba pawsing adu lokhatjaraga pathokjaduna miyamgi mafamda yawhanjabani masida adom-adomgi apambasing haibadi channel asigi maikaidagi tawhanninglibasing adu comment box ta thadabiduna adomgi apambasing adu phongdokpirau kanglai pauthang channel asigi maikaidagi su nungsijaraba subscribers singi aningba apambasing adu thunganba ngamnaba honajage haibo wafam asi kanglai pauthang channel asigi maikaidagi thamjari Kanglai pauthanggi nungsijaraba subscriber singi mafamda ngasidi pawsede yawkiba khanaba nainaba yaba paw khaktamak puduna lakjari ahanbada maruoiba paw Manipur thamliba president role gi matangda MB Bimolna phongdokiba wafamsing American airline Boeing 837 mai changlakre while kati hariba pawsi asigi editor publisher oiriba oja Hemanta Ningombana miyamda appeal tawrakibagi wafamsing MLA Lepok Haukip ki wafam governor na lumna lokum thokti haina Marine Welfare Committee na phongdokiba wafam sing amadi Kuki gi makhada laingaksi leirabra haina miyam gi section kaya dagi hangnarakbo wahong sing amadi Ranjit Misiga mari lainana Asian Hospital na July 13 phawbugi manungda lupa lakh yankai compensation pidrabadi tidim lambi ban tawragani haina JAC gi maikaidagi phongdokiba wafam sing loinana Yumnam Huidromgi Yung ama mai chakhibaga mari lainana wangoi AC gi MLA local na nungaitana miyamda phongdokibagi wafam sing amadi Trumna ceasefire claim tawkhrabasu Thailand Cambodia haujiksu khut kana thongnari Congo gi Sarsta attack chathabada nyoi kunmathoi sikre hari maitei bo Indian Constitution gi ST list da restoration tobinaba haujik national level da campaign chatari haina MMTU na phongdokiba wafam sing amadi editorial column dagi yamna machangoiba khanaba yaba pawda naga kuki gi unkhannarakpagi mairik pidagi maijrawbi oiraktringaida governor na miyeng changu haina section kaya dagi phongdoknarakpa wafam sing loibadana su kangbuna miyamgi lanthum lut tawba PR lengakna wathoksi NIA da sinaraga tigatlanba phai haiba wafam sing phongdorak leba pawsing asi puduna lakjari Yamna laibok phaba thodok amada American airline Boeing 837 asi runway da take off tawnaba honaringaida landing gear da mai horpadagi take off tawdabida maduda tonglakpa passenger sing crew members sing safe oihore hariba thodok asi Deben Airport USA dar laiba airport asida runway da take off tawnaba honaringaida airline asigi landing gear asi mai horakpadagi hariba thodok asi thokibani hari Makatarakpa pawda while kati pawchi asigi editor kam publisher oiriba oja Hemanta Ningombana miyamda appeal tawrakle madudi pawchi asibu pabiliba khwai tarana angamba selgi mateng hapiduna pawmi singbu hinghanbiu haina phongdorakhibagi wafam sing miyamda update pijari news portal sing adugi manungda WhatsApp group ta then adagidi Facebook ta amasung akhoi website ta wildkati.com hairaga malengi mafam kudimakta uhanba yaba platform ama akoina launch tawjakhe nungthilda phongba pawse singi manungda website ta paw thadokpa ahanba pawse su wildkati no oijari adugu sel haitare sel yawdrabadi kaim tawngam hujik matamda aduna pawse si atop mafamda yahonanaba hawker sing su lapiyu yadi aduga den hawker su lagasu moina thilbada sen piroi haibagi nunangba mayam amma leibanina madugi platform su sagat su bagam jate hojamaki oinati hue kanogi wild kati bu pabiri basingna ayana thamo isengna hajari madudi angamba ayak lupa mangawar basu tarawar basu yakai wara basu angamba kakang di happy daga
ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯑꯩꯅ ꯄꯤꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞꯀꯤ ꯂꯤꯡ ꯑꯁꯤꯗ ꯄꯩꯁꯥꯁꯦ ꯍꯥꯞꯄꯤꯔꯒ ꯋꯥꯏꯜ ꯀꯥꯔꯠꯇꯤꯕꯨ ꯑꯃꯨꯛꯇꯪ ꯍꯤꯡꯍꯟꯕꯤꯌꯨꯅ ꯑꯩꯅ ꯈꯨꯃꯥꯡ ꯆꯥꯡꯖꯧ ꯇꯔꯥ ꯂꯧꯅꯔꯒ ꯍꯥꯏꯖꯔꯤ Hawjik Pausigi Pausing Amuk Sandona Pijari, Tengnopal Assembly Constituency MLA Lerpau Haukipna Handak Manipurgi Governor da Cherol Ama Piduna Thamkiba Wapam Sing Adugi Matangda, Governor na Lumna Lokam Thokte Haina, Marine Welfare Committee na Pongtoragli, Handak MLA Lerpau Haukipna Governor da Cherol Ama Piduna Pongdokiba Wapamga Mari Lenana Marine Uruf Assembly Subcommittee Ama Oiriba, Marine Welfare Committee na Tadokpa Cherol Amana, Governor Gi Poning Singsiladuna, Tengnopal Assembly Constituency Asi Maitei Ama di Kuki yauna tongan ba community kayana kun punna khundaminaduna leiba mafam amani loinana district level officer DLO sing amadi line department ki staff ayambana nan Kuki community gi miyoi singni kumja lisingani kulhumdoi gi me ahumdagi Kuki amadi maitei anigi marakta khut thongnaba haurakpadagi oirakliba phibam matamna maram oiduna maitei community gi officer amadi staff sing masa masa gi office ta lakpagi mahutta Came office hangduna mathau tawduna lakpani punamak asigi mathakta district asigi oina office infrastructure sing maru oina office building matik chadaba staff quarter matik chana leitaba water supply matik chadaba kaya asina maram oiraga chahi kaya gi mamangdagi district asigi employee sing awaba amadi kudong chadaba kaya mayoknaduna laklibani Manipurda irang asi hek tholakpadagi maitai community gi officer amadi DLO sing came office tagi mathau taroga su maitai nataba atai community singi miyoi sing oiba deputy commissioner amasung DLO sing mahausagum Tengnopal more amadi atai block office singda phamduna mathau adumak tawri irang asina maram oiraga maitai employee singi oina came office hangduna mathau tawholiba asi lengaki thorang asi Touramle Ofam Thui Cherol Asina Makha Taraduna Phongdokpada Lerpau Haukipna Tengnopal Kendragi MLA Hek Oirakpadagi Ngasi Phawba District Asigi Kuki Nataba Atai Phurup Singi Khundaba Mafam Sing Maru Oina Maring Phurupna Khundaba Mafam Singda Makhal Amatagi Chawkhat Tawrangi Thabak Sing Paikhattana Lagli Mahapu Tengnopal Kendragi Mihut Ama Oina Laiba asi nan Kuki community gi oina khwaidagi laibak thiba amani maram asina Tengnopal Assembly Constituency gi nan Kuki community singi mahut sinduna handak MLA Lerpau Haukipna Governor da thamkiba amadi claim tawkiba wafam sing governor na lumna lobiganu amadi madugi response tawpham thokte MLA gi wafam aduga mari lainana thabak lokhotpagi mahut Mathagda thamkriba tateng tasenglaba wafam sing asida pongning hena changbiduna lokhotpa yaba thabak lokhotpiyu haina Marine Welfare Committee gi secretary Mores Makungana Governor Ajay Kumar Bhala gi pongning singsilagli ningsingba yabadi MLA Lerpau Haukipna Governor Ajay Kumar Bhala da handak sithi ama iduna Tengnopal gi DC Masagi district headquarter da famdabana kuiraba district asigi chawkhat thorang sing fail oire maram asina mahaki mathakda chapchaba action ama lobiyu natraga atopa officer amabu DC oina thabirau haikibani Makha tarakpa pawda Miyamna Kuki haiba jibasi kadaidagi lakpano haibasi khangnaraba wafamni Bharat Sarkar amadi Manipur Sarkar anina thokliba thabak tawram khudingmak yenglurabadi Sarkar animak Kuki gi makhada leiba ngakta oina uri democracy miyamna mikal pangtoktuna lengak sasan tawhanbagi mami adu ona tainabada chathari haurakpam tiba khangdraba koipai paiba koichat chatuna hingjaba jibani haibasi malemgi miyamna mayek sengna khangi Bharat ki chidaida Manipur hariba lebak asida isagi iyek Lining Lyson Lejaba Horakpam Maitai Phurup Aikhoida Thambiriba Saktam Sik Karino Atamnana Maitai da Singnariba Bharat Sarkar amadi Manipur Sarkar da Miyamna Yamna Pungning Lupthana Khanthaminaba Tangai Fadre Haijari Lebak Asigi Mapudi Miyamni Bharatna Lengak Laktringaidagi Lengak Siamduna Panjaraba Iramdamni Isagi Lengakpu Maru Fangna Muthat Piraga Bharat Sarkar gi Minai Oina Hinglibasibu Miyam Pumna Magna Wakal Taminaba Changi Nongma Haukibana Loiba Naiba Punsi Oiri Aikoi Punsinsi Isa Isu Tungi Mirolgi Damak Ngasigi Ahal Oiraklaba Aikoi Pumna Magna Afaba Wakal Khanduna Asumba Khangminaduna Ima Lebak Kalaurasi Haina Phongdok Naragli
Accident thokpadagi soktuna tidim lambigi kwa kaithelda leiba Asian Hospital da laikan nanaba pukhalakiba nambol kongkham makha lekaidagi moirangthem ranjit laikidaba asi hospital asigi Dr. Singna section dabadagi maram aduna tha asigi kunthra phawbagi manungda hospital gi maikaidagi laikidrabagi imung manungda lupa lak yankhai gi compensation pigedabani karigumba senpham asi pidaba tarabadi asi bahakchang lodaba yauna July 13 dagi ayuktagi tidim lambida bangi khongjang changchalagani haina misi asiga mari lainana semkiba JAC gi maikaidagi phongthoragli hiramasiga mari lainana pangthokiba paugi mifam amada JAC gi maikaidagi phongthokibada moirangthem ranjit asi haukiba tang kun mari gi numidang pung 10 rom taba matamda accident thokpadagi soktuna numit asingmaki numidang pung 12 minute kun rom tabada Asian Hospital da laikanana ba pukhalakibani adungmakpu hospital asigi Dr. Singhe maikaidagi sokliba haksangi pibam sing adu ningthina yengsinkhide momai mamita kara sokliba adu khaktamak yenglaga hakchangi karam saruk singda soklibage haibadu ningthina check tawkhide thawong asi doctor na section dabani haina akanbo wafam thamlagli Karang Asian Hospital da Leihidraba Nambol Kongkham Maya Lekai Degi Ranjit Moirakhem JC against death of Ranjit due to negligence of Asian Hospital. Mahakna tang kun mari da accident tho oba numidangi pung tara da accident tho aduga kun mari gi numidangi pung 13 minit kun chatpa aduaida Asian Hospital da pukhalaba matungda mahak mamai mamita kra sokpadagi adukak sokpagi khaktara natana mahaki whole body sokchal lamba haibadi numituda leiriba doctor singna whole body check tawidaba treatment suna yengbidaba magi makhung hamba degidi yung hanba intestine amadi urine da adei thabakta kari soiga dege soibage haibadu yenghogdabana maram oiduna Asian Hospital la pubiriba doctor sing ase yamna matik chadaba doctor ngakta oibana ngarang thogdo asi thokibani Yumnam Huidromda Yum Ama Maicha Kibaga Mari Lainana Wangoi ACG MLA Khuraijam Lokena Asumna Mahaki Facebook account da update tawrakli Laibak Tiba Tawdok Ama Oina Kangogdana Yumgi cooking cylinder gas leak oirakpadagi aigi lekai Yumnam Huidrom Makha lekai da laibi ise Huidrom Manitombi Devigi imungsi saruk ayamba Tawdok asina amang ata thokiba asibu nungaitaba phongdoksari loinana lekai asida laibiriba miyamna amadi Manipur Fire Service mayang Imphal-gi teamna hena amang ata thohandanaba kanbi khibagidamak hainingai leitana thagachari loinana relief amasung disaster management development ki maikaidagi ayamba mateng changhanduna thuna mateng pinana bo khonagani haina asumna update tawrakle US President Donald Trump na ceasefire gi yanaba wafam claim tawkhrabasu Thailand amadi Cambodia gi lanmi sing ngasi ayu akan momongda khut thonakre Thailand gi Sunil province da leiba Takwai temple manakda Cambodia gi lanmi singna Thailand gi lanmi singda nongmai kapsinduna attack chathaki yumlonana leiriba lebak anina ceasefire Lauthoknabage apamba phongdok nakhrabasu matung tarakpada akanba mongda khut thonakibani Thailand ge foreign ministry na hai yumno nabaleba ani gi marakda ceasefire ge wafam yanakhrabasu ayu anganbada nongna amuk akanba mongda khut thongnarakpa maramna ceasefire ge kanglon sing ngakna chatpa ngamgani haibagi thajaba leitre nakal aningmakta misimina hengalakpana loinana Cambodia ge maikaida nongna mioi 12 sikhibaga loinana Thailand dagi maikaida gi su mioi kun sikhi hairi Makha tarakpadana Congo gi church ta attack chathabada kunmathoi sire nongpok thangba Congo da leiba church amada Islamic State na chogatpa rebel singna ngasi ayuk attack chathabada mioi kunmathoi sire hairi civil society leader amana phongdokre nongalamdai pung amarom tabada Allied Democratic Force ADF ki khulai matik chana paiba mioi singna Eastern Congo gi commander da leiba command da leiba Catholic Church ama changlaklaga nongmai round kaya morong kapsilaki church ki manak nakna leiba yum amadi dukan kaya su mai thaduna amangata thogalam ki haujuk phawba asi bakchang kunmathoi phangkibaga loinana yum kaya morom mai chakpadagi amang ata thokle haina komada da leiba civil society leader amana associative Press da phongdokre Ituri province da leiba Congolese army gi spokesperson Amandi Komada da thokiba thodok aduda mioi 10 sire haina su confirm torakre
Makha tarakpa paw asidi yamna maru oiba maitai mitaibu ST list restoration tawkhibagi matangda phongkiba paw aduni sandokna pijadi. Mitai sungbu Indian Constitution gi Scheduled Tribe list restoration tawbinaba mitai tribe union MMTU na national level da makhatana campaign chathari. MMTU gi delegation team amana India gi political amadi dharma gi lusingbasing unanaba campaign chathari. Campaign asida India gi adhabasi scheduled tribe gi lusingbasing asiga wari sananaba Maitai Purup asi Indian Constitution gi Article 342(1) gi makada ST list yauna nabagi damak nauna demand tawgadaba nate Maitai gi ST gi demand asidi India lengangna tawpham thokpa restoration adu oina tawgadabani haina Mitai Tribe Union MMTU na Organization Secretary na press ta thadokpa cherol na miyam da khangalagri Cherol asina miyam da amukasu makha tarakpada Mitai bu ST list restoration tawpham thui haibagi chapchaba historical evidence amadi record ching mayek sengna takle ing lisingama chanipal Manipur trama thoigi Anglo Manipur war thokraba matung lisingama chanipal Manipur tra humdoi da British ki makhada leiba India lengangna Manipur bu ahanba oina Hindu lining chatpa forest hill tribe ni haina masak takhi wafam asi India gi Session Commissioner Oikiba J.A. Banonena Iba Mission Chanipan Manipur Trahumdoida London the Fonkiba Lyric General Report of the Census of India Mission Chanipan Manipur Tramathoi Amadi Assamgi Census Superintendent Oikiba E.A. Guide na Lising Chanipan Manipur Tranitoida Silong the Fonkiba Lyric Census of India Lising Chanipan Manipur Tramathoi Assam Volume 1 Reporter Mayank Sengna Yauri J.A. Binos Masamagna Iba Lising Chamapan Taranitoida Fonkiba Ethnographic Coast and Tribe Koba Lyric Asidasu Maitai Singdi Hindu Tribe ni Haina Mayak Sengna Iri TC Hodas na Iba da Maitais Haiba Lyric Aduna Maitegi Ethnological Gidamakta India Lengangna Authority Haina Sakang Binaba Loinana Lengak Asigi Yatang Matung Ina Lisingama Chamapal Subna Nepal da London da Fonki TC Hodson gi Lyric Asida Maitai Singdi Yamna Kuiraba Matamda Singda Lairamlaga Kona Tampakta Kumtharaglaga Kunda Laitakiba Adugi matung kona lisingama chachat kunda Hindu lining chatkiba tribe makal amani haina mayak sengna iri Assamgi Census Superintendent Oikiba GT Layetna lisingam chamapan kulumdoida Silong da Fonkiba Lyric Census of India lisingama chamapan kunma thoi Volume 3 Part 1 da report masagi ethnographic report leidaba Hill tribe tara khangatlapada Manipurna serial number 1 da leiki Report asida Manipur gi oina di meitai amadi naga ani asimak asi hill tribe oina khangal lamki aduga CS Mulana lising chamapan kontrani thoida Silong da Fonkiba Lyric Census of India lising chamapan kontrama thoi Assam Volume 3 Part 1 report asigi matung inna ethnographic report leiraba hill tribe tara mari khangalakpada meitaina amukazu serial number 1 da adumak laiki report asida Manipur gi oina di meitai naga amadi thadau kuki ahum simak Hill tribe oina khangnaki Second World War laikibana akupa marol yawba lisingam chamapan nifumathoi census report fangkide maramaduna meitei gi matangdadi British India gi lengakna thamlamba lisingam chamapal kunthamathoi gi census report asida khwaidagi anongba oigani hairi November 13 lisingam chamapan nifumapal da phungkiba Constitution Assembly gi mifamna British gi makhutagi ningtamba fanglaba India gi lengaklon Constitution bo January 13 lisingam chamapan yankai chananaba warep lauki April 19 lisingam chamapan nifuma Palda India lengaki matamdugi Ministry of State Manipur gi Dewan Political Agenda Manipur gi oiba Scheduled Tribe amasung Scheduled Caste chanagadaba mi phurup khandoknaba chithi ama tharaki matam aduda Manipur gi di masagi constitution leijaduna maromdom lengak chakhiba lamdamni Maharaj Buddha Chandrana Head of State oina aduga MK Priyobratana Chief Minister Home gi portfolio su pai MK Priyobratana Dewangi charge Lauraga Jun Taruk Lising Chamapan Nifumapalda India lengakta iba city amada mi phurup kunmaribu Kuki Kabui Kachanaga Tangkhul Mau Angami Maring Kom Chiru Koireng Maram Lamkan Anal Sothe Purum Khoirum Taurang Kharam Thangal Wainem Kwatha Scheduled Tribe oinaba aduga mi phurup anibuna YTB amadi loi Scheduled Caste oinaba ming pikhatki sahi adugi copy ama Assam government ki advisor oiba NK
Ruta Magazine Thaki, Manipur da Pangba list Aduga, Tripura dagi Pangba list Amaga Punna, Constitution Assembly gi Secretary da July Kulumdoi, Lising Machamapan Nifumapal da Lankatki, Manipur dagi Thaki ba list Aduda Aranba Yawi Haduna, Kuki Soo tribe Karadagi complain Ama, Lakpadagi. August Kuntramathoi, Lising Chamapan Nifumapalda, Thakiba City Amada Manipur dagi, Hana Thakiba ST list Adu, Chana Handraba Matungda, Madugi Mahuta, da Nagas, Kuki Amadi Mizos Haizeki. Pautak Matung inna September Kuntra, Lising Chamapan Yakimathoida Ponkiba, Manipur Hanba ST lista, any Kuki tribe, any Lusai tribe, any Naga tribe, Yauki. Makatarakpada yamna maruoiba editorial column dagi pau amaga amuk lokhachari Naga Kuki Unkanarapagi Mairik P dagi Maichrobi Olaktringaida Governor na Miym Changu haiba Praja section kya dagi tamnarakpa wapam sing update pijage Manipur da changlaba chahi kayagi mamang dagi hona Kuki amadi Naga singna Nakoigi area demonization gi ajoba lanfam ama manung amasung mapal thokna san sokna raga lai adubo maitei di sokna riba maikei anigi lan asigi nungi oiba wahan thok karino amadi masina tung koina Manipur haiba state asida kari oirakpa yabage haibudu matam leiringaida khantha hobadagi haujikti maisa langlakli kumja lising ani kulumdoi me ahum da thokiba maitei ga Kuki gagi kanglupki oiba irangda Naga sing wa amata ngangkhide lan khamnana basu honakide Thangai Sengba Makti, Naga Singdi Kuki Hariba Purup Asi, Yellow Minati Haina, Hanadagi Hona Yadana Lakibani, Karigumba Tanpamda, Masin Manau Kara, Masin Maya Karakanba, Naga Karanadi, Makoisi, Foreigner ni, Refugee ni, Haina Sayraga Laki, Adubu, Maitei Singdi, Naga Amasum Kuki, Anigi Marakta Tokibat Lanpam Sing, Aduda. Kana matagi misangda sangkibat laite lan levan naba honaraga lakibane maitaina Kuki singi misang changba manba makoibu changjapam pigiba adugidamak Naga singna ngasisu maitai singbo warauraga lei haibasi Naga karana phongdorakpadagi adumak khangi adumakpu matang kuina nakal anigi lanpham aduda Choktan Narakbana Natraga, Miym da Hena Warapana Maram Oraga, Lan Kamba Natraga Kamdaba Tidana, Makoi Masel, Handok Naraga, Lainarakibani, Adubu, Tam Tirava, Mihat Mipungi Taudoxing Aduda, Ngasidi, Kuki Singna Kundaba Mapam Sing, Amasung Naga Sing da Kundariba, Mapam Ani, Haiduna, Nakpak Ani Tongna Kaidokre, Makoi Masel, Lam Yanaraga, Lainakre, Manipur Lengangna, Administration, Nongaina Bani, Haiduna, District Kaidoknaba, Fawada, Naga Sing, Kukiga, Lam Yanabado. Thokpikre amaromda Kuki singna makoigi lam mayam ama matam adugi lengakna hapchin bire haiduna nungaijari haujikti aikhoina ure madudi Kuki singna makoigi oiba lebak ama aduga Naga singna makoi khaktagi oiba lam ama kanjarakle thangai sengma makti haujik oirakliba phiba masi yamna khudong thiningai ni rumal amuktang pakpa Manipur gi ngamkai asida Naga singna makoigi oiba lamsing administrative unit amada pugani hairakpa aduga Kuki singna separate administration natraga Kuki gi nation ama semnanaba demand tawrakli masina taklibadi Manipur haiba mamangaidagi ing sikna frup mayam ama khundaraga leiba lebak asi kangbu ani thongna khaidoknanaba honari aduga makoi animakta maiteida tongan tonganba maral kayasu siri Haujik Kuki singna makoigi kulai paiba sugi kedar singa khucham naraga terrorist lusingba singi ming lauduna Manipur da German road Tiger road haina ming tholaga lambi semgalagli haujik maki oinadi Kuki singi khwaidagi maru oiba lambi oiri maiteiga hana sunabagi thokdok thokkarba tungda lambi asi Makoigi hingnanabagi amata ngairaba lambi oikhre amaromda Naga singna sauribana lamgi mapu oiriba Naga singda karimata hairamdana makoina logi wangmada lambi semjillaga Kuki len onthorakpa asini masida sunatana Nagagi area da Kuki khul kaya marum khundasilakpa amadi Naga masa singbu Kuki singna ot naiba haurakpana maram oiraga German natraga Tiger road asi thingjinkhre Manipur lengakna Natraga Central Government na karigumba kharadi tokpham thokpa adusu haujik tumina leisilli maitei singbuna kangpokpi phawraga Dimapur da chatpa yaroi haina Kuki singna thingbabuna makhoigi asumba khongthangni hekta haiba aduga Naga singna thinglagana constitution gi wangmadani free movement lehengadabani haiba demand hekta toksilai haujikti lambi thingba asina maram oiraga Kuki sing ware adubu lambi thinglebasi numit tarani phaba natri maitei singi free movement Kuki singna thinglakpasidi sahi aniga tha ahum haukrabani aduga adu oiraga aikoina tawriba chumdaba oire haibasi handaki asidagi para ama oigera
ꯑꯣꯏꯔꯅꯕ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯃꯈꯣꯏꯅ ꯌꯦꯛꯂꯛꯄ ꯂꯣꯒꯤ ꯋꯥꯡꯃꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯒꯤꯗ ꯑꯊꯤꯡꯕ ꯄꯤꯕꯅ ꯑꯀꯥꯏꯕ ꯂꯩꯇꯕ ꯍꯥꯏꯔꯒꯗꯤ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯅꯥꯒꯥꯁꯤꯡꯅ ꯃꯇꯝ ꯀꯛꯇꯕ ꯕꯟ ꯇꯧꯈ꯭ꯔꯦ ꯒꯚꯔꯟꯃꯦꯟꯠꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯕꯟ ꯑꯁꯤꯅ ꯀꯨꯀꯤꯁꯤꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯦ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯕꯟ ꯍꯟꯗꯣꯛꯄꯤꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯑꯄꯤꯜ ꯇꯧꯕꯗꯁꯨ ꯅꯥꯒꯥꯁꯤꯡꯅ ꯇꯥꯕꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯥꯒꯥꯁꯤꯡꯒꯤ ꯃꯥꯌꯣꯛꯇ काउंटर बन हौरगनी हाइना कुकी सिंगना मरी लेनबा ऑथोरिटी द से पिसिनबा हौखरे पिखरबा स्टेट असिदा कांगलुप अमगी मथक्ता बन तौनिंगबगी चटनबी अमा सेमगलगनरगली हौजिक्ति मैतैसु कुकीसु अदुगा नगासु अदुम अवाबा मायोगनरगनी खजिक लम लौनरकपना काइना थंगददी मैरिक पीदगी मैजाउबी हाइबदु थोरकदुना अमुक नगा कुकी हाना सुनबगी थौदोक थोककद्रा हाइबगी मिपाइबा थाक यौरगले फिबम असी मणिपुरगी गवर्नरना तराइना लोफम थोकते लौखटफम थोपा थबक अदु लौखटपियु हाइना अपील तौनरगले मखा तारपा अरोइबा पाउदा एडिटोरियल कलम दगी यामना मचंग ओइबा पाउ अमा अमुक मतेक अमा अपडेट पिजगे मदुदी सु कांगबुना मियांगी लुट लन थुम लुट तौबा लेबाक असिगी मांगजिल थाबा इलेक्ट्रॉनिक मीडिया सिंगे मनुंग चल्लिबा NDTV ना मणिपुर की मतंग ख्वाइदगी मरुइबा पाउ अमा पुथोरकी पाउ अदु इम्फाल द फोंगबा पाउसी कया अमदा लिट स्टोरी ओइना फोंगनरकी फोंगनखिबा पाउ अदुदा कांगपोकपी डिस्ट्रिक्ट के मनुंग दा फावरगा चल्लिबा नेशनल हाईवे 2 चाउथोखनबा लनाई मियोइदगी लमलौनबगी पीगिबा कंपेंसेशन सेनफम सस्पेंशन ऑफ ऑपरेशन सुदा यावरिबा कुकी UG कांगबु अमना चादा यांखै लौथोखरे हाइबा असिनी यामना चावबा स्केडल असिदा चेनरीबा सु ग्रुप KNF कांगबुनी असिनी हाइना मिंग पल्ले पावासी के मतुंग इना NHIDC ना सेम किबा लेन अनीदगी मरीदा ओंथोकपगी प्रोजेक्ट असिगी दमक पैकेज अहुम थोना लनाई मियोय मयाम अमदगी लम लौनबा कंपेंसेशन पीकी चौराना लुपा करोड़ सहुम कुन पॉइंट यांखैनी थोइगी सेनफम अदु पैकेज अहुम हाइबदी 4A 4B अमदी 5A हाइना खाइदोई अहानबा पैकेज 4A असि ताफौ कुकी विलेज तगी डायरी विलेज पावबगी किलोमीटर 32.9 चांगबा लंबी असिनी लंबी असि पाकथोकपा कंपेंसेशन के सेनफम असि लुपा करोड़ 190.92 काइथोकी मतौ असुम तौना 4B हारिबा असिना डायरी दगी कोराउपोपी फावबगी किलोमीटर 32.kunthramapal सांगबा लंबी असिगी लुपा करोड़ 102.33 काइथोकी पैकेज 5A दना कुरापाउपीदगी सेगमाई फावबा किलोमीटर 10.70 सांगबा लंबी असिगिनी मसिगी सेनफमना लुपा करोड़ 83.10 काइथोकी हारिबा सेनफम सिंग असि कुमजा लिसिंगनी 13 गी मार्च 3 दगी कुमजा लिसिंगनी 13 गी अप्रैल फावबगी मनुंगदा तंकक 3 दगी तादना कंपेंसेशन पीखिबने यामलबा सेनफम सिंग असि कला कौब मियोय अमा उतम थापा कौब मियोय अमा सत्यमिला किपगेन नसिंगबा मियोय मरीगी अकाउंट ट्रांसफर तौकी लनाई मियोय दगी लम लौनबगी कंपेंसेशन हाइबसी मियोय सिंग अदुगी पर्सनल अकाउंट सिंग मरी लेनाबा डिप्यूटी कमिश्नर सिंग दा ट्रांसफर तौगदबनी अदुबो सेनफम अदु ट्रांसफर तौद्रिंगेगी मांगोनना KNF की फाइनेंस सेक्रेटरी नि हाइजबा जिंगबोय किपगेन कौब मियोय अमना विलेज शिप सिंगी खुथांगदा लोकल काउंसिल सिंगी ऑफिस दा लम मपु सिंग अदु कवनखी खुलाई पाइबा कांगबु सिंगी याथंग मतुंग इन्ना कौब ओइबना मकोय लोइनमक लाखी मियोय अमममतगी कौसिललगा ब्लैंक पेपर अमदा खुजेक लौहौकी चिन्ना फोंदोरकपददी चादा मंगा मखोइना लौगनी कनामतना हाइदोकप यारोय मखोइना तौबदा येलकपसिंग चैराक पीगनी हाइना किहलक्तुना मियामगी लुट तौखी।